Parliament passed Waqf Amendment Bill 2025 pu yaning do phong doktuna Kakching District ki Sora Bazaar da Muslim listing kya saru gyaduna rally chatkre Islamic Students Association All Sora Clubs Coordinating Committee amade MPCM Sora sinu chatki rally da All Sora Clubs Coordinating Committee ki President ML Zulfikar Alam Sheikh Nahai Waqf Haibasi Ipaipu Singh Islam Marilena Bumafam Singh Sizinaba Haiduna Katok Lamba Lamne Alagi Apamba Tabak Thorum Singh da Sizinagada Wune Masida Lok Sabha Madi Rajya Sabha da Bill Pass Tawshilakuna Waqf Tabak Thorum Singh da Kudum Chandan Honarak Basi Malim the Muslim Pumnamakna Yaning daba Wafamne Maramasina Billasi Athu Matam remove Tawgadavni Fondoki. Handaki bill sina sanainaraga manghanbagi moongda tawbase masi aikoi yabanga moi yaningde marmaduna tangai fadana ngasi paliba state amasung center gi lenga BJP government na hairiba bill ek pass tawkibasibu athu matamda review to biraga India da leiriba Muslim minority singi damakta tangai fadana minungsi yengbiraga hairibasi review to biu handok biu haibo famase media gi thongda